आकाशवाणी इम्फाल की पाउकांगबुना ngasi miyamgi mafamda akhanaba thoram pareng Bharat Vikas Diary puduna lakshari thoram asigi ahanba tangkakta miyamda Manipur gi inner parliamentary constituency miyamna inner lok sabha kendra haina sukhangnaba asigi matangda samlappa warol thamjari inner Manipur parliamentary constituency harga rajya asigi tongan tonganba bidhan sabha kendra kunthani thoina punduna semba constituency asibu khangnari मसी इम्फाल ईस्ट इम्फाल वेस्ट समदि बिष्णुपुर जिला की विधानसभा केंद्र पुमनमक लोइनना थौबाल जिला की विधानसभा केंद्र अहुमगा पुंदुना सेंबनी कॉन्स्टिट्यूएंसी असिगी सक्तम की मतंगदा अखोई थौबाल पाउमी सोइबम बिनोयना पीबा पाउदम ताहंजरी इनर मणिपुर पार्लियामेंट्री कंस्टिट्यूएंसी असिदा यावरिबा विधानसभा केंद्र सिंगी मनुंगदा इम्फाल ईस्ट जिला की 13 इम्फाल वेस्ट जिला की 13 बिशनपुर जिला की 3 अमदी थौबाल जिला की 3 यावरी इनर लोकसभा हारगसु खंगनरिबा पार्लियामेंट्री कंस्टिट्यूएंसी असिगी अहानबा मिखल इंग लिसिंग अमा पंजांखै माथोयदा पांथोक्तुना मतम अदुदा इंडियन नेशनल कांग्रेस की लाइसरम जुगेश्वर सिंहाना माइपाकी संसदता इनर लोकसभा की अहानबा एमपी ओइखी हंदक सही फोंखिबा इलेक्टोरल रोल की मतुंग इन्ना इनर लोकसभा की अपुनबा वोटर मसिंग असि लाख 9,048,043 नि मसिगी इम्फाल ईस्ट जिला की ओइना वोटर मसिंग लाख 3,9,943 इम्फाल वेस्ट जिला की ओइना लाख 3,042 सुबना मंगा अमसुंग बिशनपुर जिला की ओइना वोटर लाख 1,042,963 नि अदुगा थौबाल जिला की ओइना इनर पार्लियामेंट्री कंस्टिट्यूएंसी की मनुंग चलिबा विधानसभा केंद्र अहुम लिलोंग थौबाल अमसुंग वांखेम की ओइना पुन्ना वोटर लाख 1,553 यावरी मसिगा लोइना इनर लोकसभा दा लेरिबा पोलिंग स्टेशन मसिंग असि 1,019 सलिबा लोकसभा की पुंसी हाइबदी इंग 2018 की एप्रिल तांग 13 अमसुंग 19 दा तांकक अनि थोंना पांथोकिबा 13 सुबा लोकसभा की मिखलदा मणिपुर दगी इनर लोकसभा दा डॉक्टर आर के रंजन महा की ख्वादी की नंगनबा कांग्रेस की कैंडिडेट ओइनाम नब किशोर दगी वोट मसिंग 13,495 हेंदुना माई पाकी मदुदा माई पाकलबा मेरिट डॉक्टर आर के रंजन फंखिबा वोट मसिंग अदु लाख 2,9,739 नि कुमजा अदुदा इनर लोकसभा दा वोट थादब की चांग चादा 38.63 ओइकी मिखल अदुदा माई पालबा एमपी डॉक्टर आर के रंजन केंद्र सरकार दा शिक्षा अमसुंग मपान थोरम की राज्य मंत्री ओइना थौपुदना लेबा असिगी तोंगान तोंगांबा लमसिंगदा चाकोट थौरांगी लमदा चावना थौदांग याखी मसिगा लोइना राज्य मंत्री असिना मणिपुर की खुल अमबु माकी एडॉप्टेड विलेज ओइना लखोतुना खुंगंग अदुबु चाकोटपा खुंगंग अमा ओइना थबोक थोरम कयासु पाइखतकी आकाशवाणी इम्फाल की ई पाउ कांगबुगी भारत विकास डायरी का मरी लेना वारी सानबदा राज्य मंत्री डॉक्टर आर के रंजन केंद्र सरकार अमदी महाकी माइकैदगी पाइखतखिबा चाकोट थौरांगी मतंगदा असुमना फोंदोरगली Honorable Prime Minister की लमजिंग मखादा सबके साथ सबके विकास सबके प्रयास असुगी पांडमदा each and every citizens of the country more specifically aduga igi inner parliamentary constituency da leiriba praja singda Prime Minister piriba social welfare schemes is more than 180 schemes ni airiba schemes si through Manipur government Manipur ki sarkar ki biren ki makhada akoina ayamba program se implement tawuni kudamoina mayam su taramani har girl jal mission mota ko ising kungang kodimukta yumthong kodimukta tep ki ising pina hona basi ngasi di Manipur government na central government ki central makada more than 80% progress leire aduga loina health sector da niti ayog na survey tawui matungina 80% of the inner Manipur parliamentary constituency da leiriba praja singsi masa mo loina phai haragasu certain sector da di aikoi si sotabalai kudamoina nupi gi health da angang singda mama gi makom pitakpagi percentage se koi da nemba masi niti ayog ki index da koi gi hena higher oiragadi new generation gi angang singsu masa mo pagadamusu asigi matang da koi panli adu yamna encouraging oibadi Manipur government ki health department health minister chief minister mayam pullaga tawbusina aikoi gi huju pawda health ki sector sima improve way sahi manga sigi manungda aduga loinana urban housing makhata koi gi mayum
makai leijadaba yumsi 2023 gi August fawbada Bharat Sarkar na sanction tawrise 50,000 duga 37 houses tawbani sigi manungda ayamba 80% di complete oidana mayum leijadaba misingda mayum sinaba ngamkhre aduga thoidok hendongna urban livelihood mission aidana urban da leiba lairaba senthok leijadaba kanguda se kudamoina street vendor da koi honorable chief minister na prime minister gi senthang biriba mayam si yenga 80% of the urban livelihood mission se koi successfully mai pa ena I hainingi aduga loirana education sector da hojik phobda aina paijari go state sidagi atai higher education and university ki research ki tokhoga education ki samagra shiksha sida hojik chaliba samba sahi se 2024 phawgi march phawg manung sida sinanaba aina 40,475.7 lakhs se samagra shiksha gi makhada aina paisa se manipur government da thadagre aduga masida basically tawgadori se class 12 fawbo laibai schools in the at least one room should be virtual lab or smart class on gadaba adugumba mayam du loina pigre adugi mathakta oja sing si training taunaba ACRT gi diet ki kuthangda every district ta wasi pinanaba paikhatle punamak sigi mathakta national education policy 2020 gi makhada PM rising school asi every block tagi at least 2 schools si khangadabani adu ai ki constituency gi manungda about 96 school khalle manipur government na madu donor gi makhada selection tawraga hujik implement tawnanaba kan honori masida ai gi energy block 14 blocks ko Bisenpur Imphal East West and part of Thoubal sidagi school block among ani block 13 sigi athubada hayeng hangsi sita koi implement tawnanaba madugi data sim collection kan tawri punamak sita ina haining the overall admission enrollment satra gi enrollment se mamang gi sahi sing the gi aigi tenure 5 years ida either in the school college or university da satra ming janbagi si amne hengalakba asine aina mayamda thamningi bese aduga loina prime minister na infrastructure da piriba khogi kudamoina highways aduga kungangi prime minister ki rural road ki da piriba singsi mamang gi palamba sarkar gi matamdagi di 2014 dagina hujik fawda 10 years of Modi gi term and more specifically aina jangjarakpa matamsida faidagi hena khoi lambi seme duga loina na hayeng hangsida through virtual yamdrabada 25 project I have to be inaugurated as an MP of this state asida thong yauri ade sorok yauri tongan ba health ki scheme mayamama yauri sipuna maksina through government scheme da aida persuasion tawjaraga speed up toraga state government na timely implement tawdana koi sigi asiman se phangbangame aduga amana MP labs ki fansi ahanba aina hek join tawda ai hal hanba MP labs ki fansi first prime minister na koi da advice to was rain water harvesting sida to haiba maduda ita ahanba changi ngoina manipur ki inner manipur ki constituency da leiba kwai dagi hena upai lejadraba lukhrabi sawa khallaga ina sangai water tank si manipur da sabasi krabi sawa da khangalaga piri basi maruena 1000 liters capacity da in pijabani madu yam effectively sinai haibatare in all the blocks aduga in adopt riba kairo marketingi village sida IP street lamp solar gisi I 2200 masi successfully I erection tawgre palan gre aduga yam nungai budi khoigi minority communities ethnic communities maruena kabuigi haira taragadi ko national na masak khanglaba freedom fighter Rani Gaidelu gi mantri phuki da leba park se agi now BJP gi ST Morsa gi Mr Mani Kamai ga tawraga koina renovate tawraga solar lighting tawraga amu phajana semjalli aduga loina na kabui sing gi dharma gi laisang tingkauraga gi singmai rong da koina light thale hujiksu makhata na koina fencing tawna honori sumaina maitei gi aruba laifam sing da su puruk sobi da su aduga mafum da hanga gi lining thogi campus
acres da koi thali smaina mafum kharada koina yamdrabada solar street lamp koi gi leasing aniga sani amuk ai successfully install tobungam ki Hꯧzik chaliba kendra asina tongan ba yafa thorang kaya pakatuna miyang punsida sakotpa amadi apaba punsi maril ama pudoknaba onaba leptri masida rajya asigi lok sabha ki MP anina su achobo thogdang lawri sarkarna pakhaliba yafa thorang singi manungda Ayushman Bharat Yojana, Pradhan Mantri Awas Yojana, Pradhan Mantri Ujjwala Scheme, Atal Pension Yojana, Swasth Bharat Mission, Disability Pension Scheme, Pradhan Mantri Kisan Samman Nidhi, Jal Shakti Abhiyan, Pradhan Mantri Surakshya Yojana, Pradhan Mantri Garib Kalyan Yojana na singba yauri. Hariba yafa tharang scheme sing asi Rajya sigi inner parliamentary constituency dasu mai pakna chathari masida Rajya Sarkar na su mahaki missionary sing sinaduna scheme sing asi kungang singi amadi tangai padana imung manung sing yahunna honari inner Lok Sabha constituency da pakatpa asigumba thorang asigi matangda Thoubal Jilla ke Deputy Commissioner Ahandem Subhasna Bharat Vikas Darida sumna hai भारत सरकार न पाइखलिबा तोंगान बा डेवलपमेंट स्कीम कोई थौबाल डिस्ट्रिक्ट तसु मपुंग फाना पाइखली रूरल एरिया दा लेबा युमथोंग खुदिंग दा टेप वाटर फंगनबगी प्रोग्राम अमो इन संगसलिबा जल जीवन मिशन थौबाल डिस्ट्रिक्ट की ओइना ngasi फावबदा 87.4% एकोई टारगेट अचीव तौब ngamle था अनि अहुम सिगी मनुंग ददि एकोई रूरल एरिया दा लेबा युमथोंग खुदिंग दा कोई टेप वाटर पीबा ngamjaragani लोइना प्रधानमंत्री जन आरोग्य योजना की मखादा लेता लाइरगी मखादा लेबा इमुंग खुदिंग लुपा लाख मंगा फावबा एकोई फ्री दा मेडिकल ट्रीटमेंट हौजिक फावदा पीबा ngamjari लोइना PM Ujjwala योजना की मखादा LPG के गैस कनेक्शन सिंग एकोई नुपी सिंगदा पिजरी लोइना नेशनल हाईवे सी 20 किलोमीटर सांगबा NSIDCL की Imphal मोरे पैकेज असी एकोई मपुंग फाना लोइसिरुदना मयामदा एकोई खुसिन नखरे हाइबसिमाई मयामदा थमजगे Bharatna ing lising ani ni food teret phawda malem ki khwada ki sakot peleba ama oina ba pandam thamduna Viksit Bharat @lising ani ni food teret ki khongjam changchen ba haukhre masiga loina Viksit Bharat sankalp yojana pangthokna leba asigi nagarik singda sarkar na peba thorang sing phanganna ba thoksil akhat khiba leire masina maram oiduna ngasi leba asigi nagarik singda sarkar gi yaipa thorang sing gi kanaba mapung phana phangba ngamle iram asigi matangda akasbani Imphal gi i pau kambuna Bharat Vikas dari thoronga mari lenana wari batai sanabada kendra sarkar na paikaliba yaipa thorang sing asi mapung phana phangba ngamagi makhoi gi punsida ahongba kaya lakle haina phongdorakhi iram asigi matangda Thoubal Jilla gi sarkar gi scheme dongchaba phangnaba beneficiary amana sumna phongdorakhi Aigiming Abbas Singamayum Thoubal District ki Yaipok Singadagini Center da Ladiva Prime Minister Narendra Modi na luchingba laingak asina paghalakpa tongan ba scheme singi manungda Ujjwala Yojana Pradhan Mantri Kisan Samman Nidhi Jal Jeevan Mission Pradhan Mantri Garib Kalyan Yojana gi makhada aigi imungda thaknaba tap water free gas connection ana laying mateng lomi singda piba senfam panghanbire masigi damak Bharat ki Prime Minister Narendra Modi bu thakachari Manipur ki inner parliamentary constituency asi rajya se ki ching amadi tam Vidhan Sabha ani na punsilaga semba tongan ba furup singa laisal oiba constituency amani maram aduna constituency asi nat lining amadi chanabi kayada lekhan suba amadi pungning sumatpa amasu oiri masiga loinana inner Lok Sabha constituency asida lam koiba sing pungning singsinba yaba mafam kaya leiri masigi manungda Chuchanpur gi Geljang Lake Ukhrung gi Kangkhui Cave amadi Siroi Lili Tamenglong gi Lek na singba asi maming panba yai asigumba singtam anina punsinba constituency asigi voter singna thagalakpa miyamge mihutna miyamge hul khangna thabak tawdana lakadiruba 35 suba Lok Sabha mikhal asida constituency voter singna makhoi da penetrana piriba hak sizinaduna miyamge hul khangba amadi miyam lebak seba tawgadaba mirep adu thagatnaba mikhalga mari lenaba authority singsu miyamda awareness piduna lakdi हौजिक ताबिख्रे आकाशवाणी इम्फाल की पाउ कांगबुन पुथोकपा भारत विकास दायरी की अहानब तांककता मणिपुर की इनर पार्लियामेंट्री कॉन्स्टिट्यूएंसी मथंग भारत विकास दायरी की अनिशब तांककता आउटर मणिपुर पार्लियामेंट्री कॉन्स्टिट्यूएंसी की मथांगदा थौरम पुदुना लाक्चगे ngasi की थौरम असिबु पुथोकपा थोकचोम जोगेंद्रजीत थौरम लांथोक सकिबसिंग अखोई की थौबाल पाउमी सोइबम बिनोय अमसुंग ngangom किरण